Pauche de Yumpo Ibamaroi Pau Karab de Tojeri, Istap on positive or Rapidege, Loktak Pata, LDN, Tabaksuba, Luptaruk Namatam Kara Ating Batamkre. Loktak Development Authority, LDN, Loktak Pat Manung Amadi, Akoiba Mapam Sing the Tabaksuba Matam Karaki Ating Batamle, Aina, Nasi Loktak Patki Akoiba the Labor Luptaruk Lautokre. Atopao Amadana, She Minister Secretariat Changthok Touba PWD, Mohori Ama Covid-19 positive Oire. Ex-Minister O Ibobi Security Guard Nipan positive Oire. Si Minister Secretariat Changthok Changduna Security Singi Laipam Sapam Sindok Shinjin Touba Asoba Totang Loba PWD Building Project 1 Gi Mohori Ama Covid-19 positive Oire Aire. Positive Oire Mohori Impal Gi School Dagine Mark Hauzik Lamboy Kongnang Kong the Lady Covid Care Center the Layang Satare. Pausi Asina Pangba Paugi Matung in the under Si Minister Secretariat Ngaksin and Apikidamak Center na Nauna Tharpa CISF person single Laipam Sapam Sindok Shinjin Gitabak Asi PWD Building Project Division number 1 Tawe Tabak Asi Pangtok Nabok Nabada Bohori Mori Oiba Mioi Asina Asobotang Loke Maki Masano Director Badiki COVID-19 test of Lubada positive Oire Ibokan Pam Toukhibane Aire Amaromda Hanagi Manipurgi Minister Oiramba Housing Congress Housing Congress Legislature Party CLP leaders Oiriba Okram Ibobi Ngaksen bagi tabak toriba security personnel singi manung da Mioi nipan COVID-19 positive Oire Aire positive Oire security personnel sing ana Chief Minister O Ibobi ge ngaksen bagi tabak asi CISF na toramba de handag IRB amasung MR personnel sing ong ongsin tawduna thajilaki yamna nuai tabat thodog amada namduna ikai khumna ba mahan biramba nupi ama housing rims ki ICU de Leikannaduna leire main equis police da surrender toukhre. Ngarang nubidang pung tararom taba matamda nung sinaba nupa na sila si Haiduna masagi mayung dagi Puthokkhiba matungda Mioi mga sangna Nupi Oibigi Ejjat ikay kung naba Manghallaga matungda Sire Haiduna hundoklamlaba Nupi masa ama hausik aruba pibam da Rems Hospital gi ICU da Leikannaduna leire Thawdok asida maruoy na sinaba ni Aiba Nupi masa asibo Chensi Haiduna Puthokkhiba nupa main accused adu nga sinong tilmay nga Impal Police Station da surrender tawrakle Aire Police to surrender tawraklaba Mioi asigi maming MD Maza Khan sahi kun mga apokpa Sikandar Ali Kawi may Impal Police Station gi manungsan na layba aybong makong dagine Nupi masa asipon Nupi Oibigi ikay kumnaba mangan bada men equiz oiriba Mioi isi tharaga atopa nupa mari amasu Chennai abigi thajaba leire Mioi isigi mari makong liba kitabag hausik yamna kanna sathare namduna Nupi Oibigi ikay kumnaba mangan biraga Sire Haiduna hundok piramlaba Nupi masa asi ngasi ayupong mangarom taba matamda mayang Impal Police Station gi manungsan na layba aybong makong yendoy pali ay nakangnaba mapam asida gyan mangtuna taduna lairambane laikai gi laukumba chatpa Nupi kharana thengnarakpadagi imung manung gi Mioi sing amadi police ta pawpiduna laukalaba matungda Nupi masa asigi phibam sathena choklambadagi khudakta Rems Hospital da pokatuna Leikannaraba matungda phibam lusilakpadagi aujik ICU da thamduna Leikannari thamoi choklaba paw asi miyamna tabadagi men accused oiriba Mioi asigi yumda thomjinduna ngasi dongthil miyamna jum sidokpagi thabak chathagi khudakta mayang Impal Police Station gi kangbu thomjilaktuna miyam gi irang adu control toukhre thawdok asigi matangda leikai gi miyam hauruptuna ngasi nongthil mayang Impal Bengal loko ward number 11 da leiba community hall da miyam gi oiba mifam ama pangthokre mifam adu da thawdok asigi matangda JSC ama semduna warip kaya laukhre aire nakalamarom da Goa gi CM COVID-19 positive oire Goa gi Chief Minister Dr. Pramod Sawan COVID-19 positive oire aina mahag masagi Twitter da thakat pa warol amada miyam da khangalakle magna makata na khangalagli bade mahaki masan ngairakta bade ki COVID test to bade COVID-19 positive oire habise confirm tawkhibane mahak hauji home isolation tawduna leire loina na mahaki tawpam tokpa office ki thabak sing adumak makha chathare mahak loina kiba Mioi sing makata na COVID-19 test tawthokna ba amade section tawrang ki thabak laukot na basu khangalakle Aroiba the content sing asigi maroiba pau khara asiba pau damjari pa Manipur local news YouTube channel amade Facebook page asidagi yeng biri bopuna magpathakachari loina na channel asin adumda kanarabadi subscribe like and share toba kawbigno puna magpo amuka na thagachari